ꯑꯩꯈꯣꯏꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯀꯣ ꯏꯃꯦꯂꯦꯁꯤꯡꯗ ꯌꯦꯡꯉꯨꯏ ꯑꯄꯨꯟꯕ ꯎꯗꯦ ꯀꯣ ꯑꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯌꯦꯡꯉꯨꯏ ꯑꯄꯨꯟꯕ ꯎꯗꯦ ꯀꯣ ꯃꯤꯌꯥꯝꯗ ꯌꯦꯡꯒꯗ꯭ꯔꯥ ꯉꯁꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯃꯤꯌꯥꯝꯗ ꯌꯦꯡꯉꯨꯏ ꯑꯗꯨꯝ ꯄꯨꯟꯕ ꯌꯥꯗꯕ ꯑꯗꯨ ꯇꯤꯟꯅꯕ ꯌꯥꯗꯕ ꯄꯨꯟꯕ ꯌꯥꯗꯕ ꯀꯥꯡꯕꯨ ꯑꯣꯏꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯡꯒꯜꯁꯦ ꯑꯗꯨꯝ ꯋꯥꯠꯄ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯄꯥꯡꯒꯜ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯟ ꯚꯣꯏꯁ ꯑꯗꯨꯒ ꯚꯣꯏꯁ ꯑꯃꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯤꯌꯥꯝꯁꯨ ꯗꯦꯟ ꯒꯃꯦꯟꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯨ ꯑꯗꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯗꯦꯟ ꯈꯨꯜꯉꯥꯏꯕ ꯃꯌꯥꯝꯁꯤꯁꯨ ꯚꯣꯏꯁ ꯑꯝꯇꯪ ꯑꯣꯏꯒꯗꯕꯅꯦꯕ ꯃꯥꯟꯅꯕ ꯚꯣꯏꯁꯇꯤ ꯀꯩꯅꯣ ꯃꯥꯟꯅꯕ ꯚꯣꯏꯁꯇꯤ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯂꯩꯔꯀꯥꯟꯁꯤꯗ ꯂꯩꯔꯤꯕ ꯚꯣꯏꯁꯁꯤꯗꯁꯨ ꯃꯥꯗꯤ ꯒꯃꯦꯟꯒ ꯆꯠꯃꯤꯟꯅꯕ ꯚꯣꯏꯁꯅꯤ ꯃꯥꯅ ꯆꯠꯃꯤꯟꯅꯗꯕ ꯚꯣꯏꯁꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯀꯩꯅꯣ ꯃꯥꯟꯅꯕ ꯄꯣꯠ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯥꯟꯅꯔꯤꯕ ꯁꯤꯃꯗꯤ ꯃꯥꯟꯅꯩꯀꯣ ꯁꯤ ꯀꯅꯥ ꯃꯥꯟꯅꯩ ꯆꯤꯡꯃꯤꯁꯨ ꯃꯥꯟꯅꯩ ꯇꯝꯃꯤꯁꯨ ꯃꯥꯟꯅꯩ ꯀꯣ ꯑꯇꯩ ꯀꯨꯀꯤꯒꯤ ꯅꯠꯇꯕ ꯀꯥꯡꯕꯨꯈꯩꯗꯤ ꯑꯅꯝꯕ ꯌꯥꯝ ꯂꯣꯏ ꯃꯥꯟꯅꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯣ ꯁꯤ ꯃꯥꯟꯅꯩ ꯑꯗꯣ ꯃꯥꯟꯅꯔꯒꯗꯤ ꯄꯥꯟꯗꯝ ꯃꯥꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯈꯟꯅꯕ ꯌꯥꯏꯗꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯪꯁꯤꯒꯦ ꯁꯤꯅꯦꯕ ꯁꯤ ꯈꯟꯅꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯕ ꯉꯝꯗꯕꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯣꯟꯕꯗꯒꯤꯅꯦꯕꯀꯣ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯝꯃ ꯋꯥꯔꯦꯞ ꯑꯃ ꯂꯧꯁꯤ ꯍꯥꯏ ꯀꯥꯟꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯝꯗꯥꯏꯁꯤꯗꯕꯀꯣ ꯑꯃꯤꯠ ꯁꯥꯍꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦꯅ ꯀꯤ ꯑꯃꯤꯠ ꯁꯥꯍꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦꯅ ꯀꯤ ꯑꯗ ꯕꯤ.ꯖꯦ.ꯄꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦꯅ ꯀꯤꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯗꯅ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯐꯥꯁ ꯍꯥꯏꯁꯤꯅꯤꯀꯣ ꯏꯟꯗꯤꯌꯥ ꯀꯣꯟꯅ ꯇꯧꯁꯤ ꯀꯣ ꯃꯅꯤꯄꯨꯔ ꯐꯥꯁ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯁꯤꯗ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯒ ꯄꯥꯔꯇꯤꯁꯦ ꯑꯁꯤꯅ ꯁꯦꯀꯦꯟ ꯑꯣꯏꯐꯝ ꯊꯣꯛꯑꯦꯕ ꯑꯩꯗꯤ ꯅꯦꯁꯟꯁꯤꯅꯦꯕꯀꯣ ꯑꯩ ꯃꯅꯤꯄꯨꯔꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯁꯤꯃꯤꯁꯟ ꯂꯩꯒꯗ꯭ꯔꯣ ꯆꯨꯝꯗ꯭ꯔꯥ ꯁꯤꯃꯤꯁꯟ ꯂꯩꯒꯗ꯭ꯔꯥ ꯀꯅꯥ ꯂꯩꯅꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯅꯥ ꯂꯩꯒꯗꯒꯦꯕ ꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯂꯩ ꯃꯌꯥꯝꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯂꯩꯕꯥꯛ ꯀꯥꯏꯗ ꯀꯥꯏꯁꯅꯨ ꯄꯨꯈꯥꯏ ꯇꯥꯁꯅꯨ ꯑꯩ ꯐꯝ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯌꯦꯕꯀꯣ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯀꯥꯏꯔꯗꯤ ꯃꯥꯅ ꯐꯝ ꯊꯥꯗꯣꯛꯂꯁꯨ ꯑꯗꯨꯝ ꯇꯣꯛꯊꯣꯛ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯤ ꯑꯄꯪꯕ ꯃꯤ ꯊꯤ ꯃꯥꯜꯂꯦꯕ ꯑꯗꯨ ꯍꯥꯏꯒꯅꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯁꯤ ꯌꯦꯡꯁꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯁꯤ ꯀꯌꯥꯝ ꯐꯤꯕꯝ ꯆꯥꯗꯒꯦ ꯁꯤ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯁꯤ ꯑꯔꯦꯡ ꯄꯨꯊꯕꯅꯤ ꯀꯣ ꯗꯦꯜꯂꯤꯗ ꯆꯠꯂꯨ ꯍꯥꯏꯔꯒ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯑꯥꯗ ꯀꯔꯤꯝ ꯍꯥꯏ ꯉꯝꯗꯦ ꯆꯨꯝꯗ꯭ꯔꯥ ꯊꯣꯡꯖꯤꯟꯗꯒꯤ ꯍꯦꯛ ꯍꯜꯂꯛ ꯑꯗꯨꯅꯗꯤ ꯃꯤꯅ ꯀꯔꯤ ꯎꯁꯤꯠꯇꯣꯏꯅꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯁꯤꯠꯀꯗ꯭ꯔꯥ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯁꯤꯠꯀꯗ꯭ꯔꯥ ꯃꯤꯒꯤꯗꯤ ꯀꯩꯅꯣꯝ ꯍꯥꯏꯕꯗ ꯗꯛ ꯍꯦꯛꯇ ꯌꯧ ꯉꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯒꯤꯗꯤ ꯂꯣꯟꯅ ꯌꯥꯒꯦ ꯌꯥꯔꯣꯏ ꯇꯣꯛꯎ ꯗꯣꯛ ꯍꯦꯛꯇ ꯍꯥꯏ ꯉꯝꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯁꯨ ꯀꯤꯕ ꯑꯩ ꯍꯥꯏꯖꯗꯣꯏꯅꯤꯀꯣ ꯄꯥꯔꯇꯤꯗꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯑꯗꯒꯤꯗꯤ NIA ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯩ CBI ꯂꯥꯛꯀꯗ꯭ꯔꯥ ꯐꯥꯔꯦꯗꯅ ꯐꯥꯔ ꯀꯩꯗꯧꯔꯒꯦ ꯑꯩ ꯂꯩꯄꯥꯛ ꯈꯤꯇꯪꯗ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯤꯅ ꯃꯥꯒꯤ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟꯗꯣ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯉꯒ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯋꯥꯔꯦꯞꯇꯣ ꯃꯤꯅ ꯂꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯂꯧꯒꯗꯕ ꯋꯥꯔꯦꯞꯇꯣ ꯃꯤꯒꯤ ꯌꯥꯀꯥ ꯌꯦꯡꯉꯒꯗꯤ ꯃꯤꯒꯤ ꯀꯣꯛꯇꯣ ꯑꯩ ꯁꯤꯗ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯗꯃꯤꯅꯦꯅ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯗꯃꯤꯅꯤ ꯀꯃꯥꯏꯅ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯤꯗ ꯑꯩꯈꯣꯏ ꯗꯃꯤ ꯒꯃꯦꯟ ꯑꯃꯅꯦꯕ ꯑꯩꯈꯣꯏꯁꯤ ꯂꯩꯁꯦ ꯃꯔꯝꯗꯤ ꯑꯩꯅ ꯗꯃꯤ ꯒꯣꯃꯦꯟ ꯍꯥꯏꯖꯇꯩ ꯅꯠꯇꯦꯕꯀꯣ ꯃꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯨꯅ ꯇꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯃꯣꯏꯅ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛꯇꯨꯅ ꯇꯥꯛꯏꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯄꯥꯝꯃꯤ ꯃꯤꯌꯥꯝꯅ ꯑꯁꯤꯅꯦꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅꯦꯕ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯕꯨ ꯇꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯅꯣꯏꯒꯤ ꯊꯧꯅꯥ ꯐꯧꯅꯦ ꯍꯥꯏꯔꯤꯅꯤꯅꯦ ꯅꯣꯏ ꯊꯧꯅꯥ ꯐꯧꯅꯦ ꯅꯣꯏꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤꯅꯤꯅꯦ ꯅꯍꯥꯟ ꯇꯧꯔꯤꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤꯅꯤꯅꯦ ꯑꯩꯒꯤ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯊꯕꯛ ꯇꯧꯔꯣꯗꯅ ꯆꯨꯝꯃꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯐꯪꯗꯧ ꯃꯥꯟꯗꯦ ꯑꯩ ꯂꯥꯛꯁꯤꯟꯖꯒꯦ ꯉꯁꯥꯏꯒꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯍꯧꯒꯗꯒꯦ ꯍꯥꯏꯁꯦ ꯂꯥꯛꯆꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯐꯠꯇꯦꯀꯣ ꯁꯨꯝ ꯀꯨꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯦ ꯇꯝꯄꯥꯛꯇ ꯌꯥꯝ ꯎꯔꯛꯀꯅꯤ ꯆꯤꯡꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯝ ꯍꯧꯅ ꯁꯥꯅꯤꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯆꯠꯂꯦꯀꯣ ꯆꯠꯄ ꯃꯇꯝꯗ ꯃꯅꯨꯡ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯃꯐꯝꯗ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯄꯨꯟꯁꯤꯔꯣꯜꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯅ ꯂꯩꯕ ꯍꯩꯅꯕ ꯄꯨꯟꯁꯤꯔꯣꯜ ꯑꯣꯏꯗꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯥꯛꯁꯤ ꯑꯔꯦꯝꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯃꯩꯇꯩꯗꯗꯤ ꯂꯨꯈꯥꯛ ꯆꯥ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯤ ꯑꯥꯗꯗꯤ ꯀꯩꯗꯧꯔꯦ ꯂꯨꯈꯥꯛ ꯑꯣꯏꯗꯦ ꯑꯩꯅ ꯆꯥꯛ ꯆꯥꯅꯤ ꯆꯥꯛ ꯆꯥꯀꯥꯟꯗ ꯆꯥꯛ ꯑꯔꯦꯝꯕ ꯆꯥꯛ ꯑꯩꯈꯣꯏ ꯌꯥꯏꯍꯪ ꯇꯩꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯨ ꯁꯪꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯤꯇꯪ ꯀꯣꯊꯣꯛꯈꯤꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯆꯥꯛ ꯃꯌꯥꯝꯗꯣ ꯆꯐꯨꯗ ꯍꯟꯖꯤꯜꯂ ꯊꯝꯗꯣꯏꯅꯦꯕ
ꯀꯅꯥꯒꯨꯝꯕ ꯂꯥ ꯆꯥꯅꯕꯒꯤ ꯍꯣꯔꯦꯟ ꯃꯌꯥꯝ ꯂꯥ ꯆꯥꯅ ꯆꯥꯛ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯦꯟ ꯊꯣꯡꯕꯗ ꯉꯥ ꯊꯣꯡꯕꯗ ꯍꯥꯎꯇꯦ ꯍꯥꯏꯗꯅ ꯃꯤꯒꯤ 아르 ꯊꯨꯝ ꯊꯥꯛꯇꯕ ꯈꯥꯃꯦꯟ ꯑꯈꯥꯕꯗꯣ ꯆꯝꯐꯨꯠꯇ ꯐꯨꯠꯂ ꯆꯥꯔꯤꯅꯤ ꯑꯗꯨ ꯉꯝꯃꯤ ꯑꯗꯨꯒ ꯆꯥꯅꯕ ꯐꯪꯗ꯭ꯔꯦꯗꯅ ꯄꯅꯥꯎ ꯁꯤꯅꯥꯎ ꯐꯨꯠꯂ ꯆꯥꯔꯤꯅꯤ 마ꯏꯔꯦꯟ ꯐꯨꯠꯂ ꯆꯥꯔꯤ니 ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ 스트러글도 ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯑꯗꯨ ꯃꯩꯇꯩꯅ ꯉꯝꯅ ꯍꯣꯠꯅ ꯇꯥꯕ ꯃꯩꯇꯩꯅ ꯑꯩꯈꯣꯏꯁꯨ ꯉꯝꯗ ꯌꯥꯗꯦꯕꯀꯣ ꯉꯝꯗ ꯌꯥꯗꯦꯗꯤ ꯁꯦꯀꯟ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯅꯦ ꯍꯤꯡꯅ ꯍꯣꯠꯅꯔꯛꯄꯗ ꯑꯗ ꯁꯦꯀꯟ ꯋꯥꯔꯜ ꯋꯥꯔ ꯊꯥꯔ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯃꯥꯏ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤꯅꯦꯕ ꯑꯗꯨꯒ ꯗꯦꯟ ꯚꯦꯠꯅꯥꯝ ꯋꯥꯔꯗ ꯀꯃꯥꯏꯅ ꯇꯧꯈꯤ ꯀꯣ ꯃꯌꯥꯝꯗꯣ ꯀꯔꯤ ꯆꯥꯈꯤ ꯀꯔꯤ ꯊꯛꯈꯤ ꯌꯦꯡꯉꯨ ꯂꯧ ꯎ ꯌꯥꯄꯣꯟꯇꯦ ꯂꯧ ꯎ ꯌꯥꯗꯀꯥꯟꯗ ꯀꯩꯗꯧꯏ ꯑꯩꯈꯣꯏꯗꯤ ꯀꯞꯄ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯂꯧ ꯎ ꯌꯥꯗ꯭ꯔꯦ ꯐꯧ ꯃꯤꯅ ꯂꯣꯛꯈ꯭ꯔꯦ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯩ ꯆꯥꯈ꯭ꯔꯦꯅ ꯋꯥ ꯀꯞꯄꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯥꯟꯅꯤ ꯁꯤ ꯂꯥꯟ ꯑꯃ ꯊꯦꯡꯅꯔꯤꯅꯤ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯝ ꯊꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯠꯀꯅꯤ ꯅꯨꯄꯤ ꯍꯥꯠꯀꯅꯤ ꯑꯉꯥꯡ ꯍꯥꯠꯀꯅꯤ ꯂꯥꯟꯁꯦ ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯥꯠꯈꯤꯅꯦꯕꯀꯣ ꯗꯦꯟ ꯑꯗꯨ ꯃꯤꯅ ꯍꯥꯠꯂꯒꯗꯤ ꯁꯥꯎꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯠꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯨꯅ ꯁꯤ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝꯁꯦ ꯂꯩꯈꯥ ꯇꯥꯈ꯭ꯔꯅꯤ ꯀꯣ ꯏꯟꯗꯤꯌꯥꯅ ꯄꯤꯕ ꯈꯔ ꯅꯤꯔꯒ ꯄꯤꯕ ꯈꯔꯗꯨꯅ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯀꯩꯁꯨ ꯇꯧꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯐꯪꯗꯣꯏꯁꯤ ꯒꯃꯦꯟꯒꯤ ꯇꯣꯂꯣꯞ ꯆꯥꯕ ꯀꯥꯡꯕꯨ ꯈꯔ ꯍꯤꯡꯉꯒ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯍꯤꯡꯕꯒꯤ ꯐꯤꯕꯝ ꯂꯩꯇꯦ ꯁꯤ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯦ ꯊꯕꯛ ꯐꯪꯉꯣꯏ ꯃꯇꯝꯗꯨꯗ ꯀꯣ ꯁꯤ ꯀꯨꯏꯁꯜꯂꯛꯑꯕ ꯑꯩꯈꯣꯏ ꯊꯕꯛ ꯀꯥꯏꯗ ꯁꯨꯗꯣꯏꯅꯣ ꯈꯪꯉꯣꯏ 수품 수범 내로이더니. 놈ꯐꯝ ꯂꯩꯔꯣꯏ ꯍꯧꯖꯤꯛꯇꯤ ꯊꯕꯛ 수범 놈ꯐꯝ ꯂꯩꯇꯦꯗꯅ ꯊꯕꯛ 수범 놈ꯐꯝ ꯂꯩꯇꯕ ꯃꯌꯥꯝ ꯊꯣꯔꯛꯀꯅꯤ ꯊꯕꯛ 수범 놈ꯐꯝ ꯂꯩꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯑꯕ ꯂꯩꯄꯥꯛꯇꯨꯗ ꯀ꯭ꯔꯥꯏꯝ ꯍꯦꯟꯒꯠꯂꯗꯕꯅꯤ ꯁꯤ ꯍꯧꯅꯕꯤꯅꯤꯀꯣ ꯀ꯭ꯔꯥꯏꯝ ꯍꯦꯟꯒꯠꯂꯛꯑꯅꯤ ꯀꯩꯅꯣꯅ ꯒꯃꯦꯟꯅ ꯂꯥꯛꯁꯟꯕ ꯉꯝꯗꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯦꯕꯀꯣ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯅꯦꯆꯔꯅꯤ ꯊꯧꯐꯝ ꯊꯣꯛꯄ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯁꯨ ꯂꯧꯕ ꯇꯝꯕ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯋꯥꯔꯦꯅ ꯀꯞꯄꯩ ꯃꯍꯨꯠꯇ ꯂꯥꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯈꯔ ꯂꯧꯍꯧꯁꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯅꯕꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯆꯪꯉꯦꯕꯀꯣ ꯆꯪꯉꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯇꯤꯜꯍꯧ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯄꯤꯕ ꯇꯤꯜꯍꯧꯗꯨ ꯕꯖꯥꯔꯗ ꯀꯣꯏꯊꯤ ꯊꯤꯗꯤ ꯆꯠꯄꯗꯤ ꯅꯌꯨꯝꯗ ꯊꯥꯕ ꯀꯩꯗꯧꯒꯦ ꯆꯨꯝꯃꯤꯀꯣ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟ ꯇꯤꯜꯍꯧ ꯆꯥꯔꯝꯗꯦꯅ ꯅꯝꯊꯤꯌꯦꯅ ꯆꯥꯕ꯭ꯔꯣ ꯂꯥꯏꯗꯕꯨ ꯀꯠꯅꯗꯦ ꯅꯠꯇ꯭ꯔꯣ ꯍꯥ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯁꯥ ꯊꯣꯡꯕ ꯆꯥꯏ ꯃꯔꯣꯏ ꯅꯄꯥꯛꯄꯤꯒꯤ ꯃꯔꯥ ꯁꯨꯔ ꯆꯥꯔꯤ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯒꯦ ꯑꯗꯨ ꯆꯥ ꯌꯥꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯇꯤꯜꯍꯧ ꯐꯪꯗꯦꯅ ꯀꯞꯇ ꯁꯧꯄꯗꯤ ꯑꯂꯨ ꯊꯥꯕ ꯌꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯅꯤ ꯅꯠꯇ꯭ꯔꯣ ꯍꯪꯒꯥꯝ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯃꯇꯝ ꯍꯧꯖꯤꯛ ꯐꯔꯦꯗꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯁꯨꯕ ꯅꯣꯝꯕꯁꯦ ꯁꯤꯒꯤ ꯀꯜꯆꯔ ꯑꯃ ꯁꯦꯝꯒꯠꯁꯦ ꯍꯧꯖꯤꯛ ꯁꯨꯕ ꯅꯣꯝꯕꯒꯤ ꯀꯜꯆꯔ ꯑꯃ ꯁꯦꯝꯒꯠꯇꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯅꯤꯀꯣ ꯆꯔꯥ ꯍꯦꯟꯕꯒꯤ ꯊꯥꯛ ꯌꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯅꯤ ꯌꯦꯡꯉꯣꯗꯅ ꯑꯩꯈꯣꯏ ꯆꯦꯡ ꯐꯪꯉꯤꯕ꯭ꯔꯥ ꯆꯦꯡ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯥꯟꯅꯤ ꯆꯦꯡꯒꯤ ꯃꯇꯥꯡꯗ ꯍꯪ ꯌꯥꯗꯦ ꯀꯣ ꯑꯗꯨ ꯂꯥꯟꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯋꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯃꯨꯡ ꯋꯥꯠꯇꯕ ꯍꯥꯏꯁꯦ ꯑꯇꯩ ꯑꯇꯩꯁꯨ ꯃꯇꯧ ꯇꯝꯍꯟꯕ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯍꯥꯡꯉꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯌꯥꯝꯁꯤꯡꯗꯨ ꯀꯔꯤ ꯊꯥꯖꯤꯟꯁꯤꯒꯦꯁꯦ ꯁꯤꯗ ꯋꯥꯈꯜ ꯆꯪꯒꯗꯕꯅꯦꯕ ꯁꯤꯗ ꯆꯪꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯤ ꯊꯟꯅꯕꯗꯤ ꯍꯣꯠꯅꯗ ꯌꯥꯗꯦ ꯄꯨꯛ ꯊꯟꯅꯕ ꯑꯗꯨꯅ ꯂꯧ ꯀꯨꯝꯒꯅꯤ ꯗꯦꯟ ꯍꯤꯡꯒꯣꯜ ꯀꯣꯏꯒꯅꯤ ꯀꯣ ꯃꯅꯥ ꯃꯁꯤꯡ ꯊꯥꯒꯅꯤ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯄꯣꯠ ꯄꯨꯔꯛꯇꯕ ꯄꯣꯠꯇꯣ ꯆꯥꯗ꯭ꯔ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯆꯥꯗ꯭ꯔꯒ ꯃꯤ ꯁꯤꯌꯦ ꯇꯥꯕ꯭ꯔꯣ ꯑꯂꯨ ꯆꯥꯗ꯭ꯔꯒ ꯃꯤ ꯁꯤꯌꯦ ꯇꯥꯕ꯭ꯔꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯂꯥꯟ ꯃꯅꯨꯡꯗ ꯊꯣꯡꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯆꯥꯅꯕ ꯁꯤꯅꯦꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯇꯧꯅꯤ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯂꯣꯟꯁꯤ ꯌꯥꯝ ꯂꯨꯏ ꯈꯨꯟꯅꯥꯏ ꯂꯣꯟꯁꯤ ꯀꯜꯆꯔꯅ ꯌꯣꯝꯃꯒ ꯄꯨꯔꯤꯕ ꯈꯨꯟꯅꯥꯏ ꯂꯣꯟꯁꯦ ꯃꯁꯛꯁꯦ ꯀꯜꯆꯔꯒꯤ ꯃꯁꯛꯁꯦ ꯃꯥꯡꯍꯟꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯦꯕꯀꯣ ꯀꯜꯆꯔꯒꯤ ꯃꯁꯛꯁꯦ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯤꯅꯤꯅ ꯃꯤ ꯃꯔꯛꯇ ꯐꯥꯎꯗ ꯈꯦꯠꯅꯕ ꯃꯣꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯤꯅꯤ ꯋꯥꯔꯕ ꯂꯥꯟꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯦ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯂꯩꯄꯥꯛ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤꯅ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯂꯝꯕꯤꯗꯗꯤ ꯂꯝꯕꯤ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗꯤ ꯇꯣꯈꯥꯏꯕ ꯂꯝꯕꯤ ꯑꯣꯏꯔꯛꯇꯅ ꯀꯩꯗꯧꯏ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯦ ꯃꯁꯤꯅ ꯃꯤꯅ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯎꯁꯤꯠꯄꯤꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯑꯣꯏꯔꯛꯇꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯑꯣꯏꯔꯛꯇꯦ ꯃꯣꯏꯕꯨ ꯊꯑꯣꯏꯔꯛꯄ ꯃꯣꯏꯕꯨ ꯊꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤꯗ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯌꯥꯎꯗꯦꯕ ꯀꯅꯥꯅ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯔꯒꯨꯝꯁꯤ ꯍꯥꯏꯅꯦꯕꯀꯣ ꯅꯪ ꯑꯗꯨ ꯍꯥꯏꯔꯨ ꯀꯩꯅꯣ ꯐꯥ ꯂꯥꯛꯇ꯭ꯔ ꯇꯣꯛꯔꯅꯤ ꯅꯪꯕꯨ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕ ꯇꯥꯏ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯇꯥꯏ ꯁꯤ ꯄ꯭ꯔꯣꯇꯦꯁꯅꯦꯕ ꯃꯥꯁ ꯄ꯭ꯔꯣꯇꯦꯁꯅꯦꯕꯀꯣ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯅꯦꯁꯦ ꯃꯤ ꯂꯣꯏ ꯊꯣꯔꯛꯄ ꯇꯥꯏ ꯂꯣꯏ ꯊꯣꯔꯛꯑꯒ ꯂꯝꯕꯤꯁꯤꯗ ꯀꯣ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯑꯩꯈꯣꯏ ꯇꯣꯈꯥꯏꯅ ꯂꯩꯔꯒꯦ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯧꯑꯣꯏꯗ꯭ꯔꯗꯤ ꯑꯗ ꯀꯩ ꯏꯟꯗꯤꯌꯥ ꯀꯩꯗꯧꯕꯗꯤ ꯌꯦꯡꯁꯦꯕꯀꯣ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌా ꯃꯌꯥꯝ ꯂꯣꯏ ꯀꯧꯕꯀꯣ ꯀꯧ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯤꯅꯤꯁꯇꯔꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯔꯤꯝ ꯁꯣꯟꯒꯨꯝꯁꯦꯕꯀꯣ
mayam cham cham protest sama tawo bako matam tu da kogi chief minister honorable chief minister ma phamban lengam gudram ti yenge mangam gudram ti yenge MLA sing phamngam gudram ti yenge bat then Delhi da ara ka jong gudram ti yenge bako BBC da sadon je kau je bako loi kau je ba akoi khaina je bako kau je bako adu phajara protest sama taw je noi kari no khoi to bi je kai no da hayan je si pose sumaina tawba ai tangai phadba khara leibra na ai lowe bako aduna aina aigi akoi gi miam sida akoi tabak ama aruba mangda akoi issue ama leire issue si lan gi issue ni lan gi issue si lan si mai pa ko pambra natagana mai thiba pambra mai pa ga de kamai tore mai pa pa se kaino kuki tumna hatpa tu nati aina hare di ko idea of manipur kain da ko akoi nuksi chanana thaina ge maina lahen bangam ba policy ama akoi semna ba government of India da haiba sombra kain nati sigi se ko moina tawi harga di aruba pot nati so possible le ko adagi di den adu tongna bi dam ta khoi ke do putagi akoi MLA se kamai tong shina sigi hai pose adu kamai tong na khoi demand se phangani people na kari role logani MLA na kari logani minister na kari role logani yeng se ba ko adugi sigi culture do akoi phajana thabak tong se hom ji sanga thabak tong ne bam change aduna di akoi Delhi da bokta phi kan mangam draga Manipur bazar phi kala yabro ha mi mai thaba mi kun guthra pharaga akoi mi mamung mai tharo ro hane libro mi ga saw bu kaino mi ga saw bane ba ko pen da bane ba ko nungai rak ta bane ba madu laman sing bane te ba mongonda laman sing bane na khan ga no ba ko miam na khoi da aina tawga da ba thawak mayam ma tawbo wan hore pen da ba mayam ma yaure adugi ihoni na khat bi yo ba ko adu bu ka da wi misam miam nung siba ko bu na tro misam miam nung siba ko bu na tro adu ne ba ko o aina da khoi tawri ba thawak mayam jing chi ai gi miam na khang bo yorom dre ta seng ba dine ai thawak bi taw bani ko do phajana wari saw wari liyo ma taw ba thawak sing do ai sini do liyo ba ko adu na ta di yaro e si pose mayam na muida di lana lore be fu ko di na nuida lana lore ba ko lore ba lana lore si apa ba natti ba ko adu na ka dore kudong cha da mayam ma thori aina ro da hajani Manipur gi miam akoi punna sa min ba gi tangai phada ba lai ko akoi gi minister sing ko minister sing ade MLA sing mayam khangi loi mak sigi matang da minister MLA sing su adum moi gi thamoi gi oiba pot ama lai akoi pen da mo su mayam yaure ni mo su mai tai ma cha yaure ni then Manipur ma sai mayam yaure ne ko ana afaba phataba ma le rega akoi le pak si swine tor in ha po so adum khanda ba natte ba ko then madu ke dore moi gi manungi wani ada phaja na ngang naraga tong naraga singe ga mo thokpa sillo ga mo thokpa aduna akoi di adu usalu yati ko usalu yati akoi gi di ke dore akoi gi di punna chatpa haibani punna chatpa haibani kana ga miyam ga punna chatse habane ko lengak pa di ke dore amana pa so akoi gi loi oidoi natro adu da akoi na to amana phai chaw bana phani amana phani ana congress ki adu da akoi wa natte ba ko sinate ba ko to da di akoi gi apun ba haibado akoi da leiti to lingjen mana ba haibado akoi da leiti apun babu yaudra lingjen bu manadra ba khunai do minu uspi de je akoi khango sine ko akoi na ngasi adum akoi na mangja bagi film da lai ba akoi ton da bagi film da lai sing se sine ne ba ko akoi si laipaki mari paki woi bo phum da warep tap cha ba warep se akoi low bangam de ba ko low ba hai de ba ko warep phajana lowsi warep low ba da phajana niom chun lowsi low ba warep to aki bana mang tharaga lobo yaroi then Delhi da leiba Amit Shah na sai rekani na warep lobo yaroi adu low do wardi pham tharu sini akoi hani ngina pham tharu miam ngai ru ai di sonja bani na ai di madu warep to lobo ngamdre sonja radi warep lobo ngamdre di kedong na MLA oiruni sumdro smai tham jaki okay phso phom ni oja bon last second round gi jamu oja me dum lak se ge oja